Bijang tabir khwaipum na pu image TV na taramna okchawal loina Rajesh Kumar na khurumjari ngasigi maroiba pauda Chief Minister N Biren gi lamjing makhada Thobal amasung Kaksing district ki oina relief camp sing da lairiba inmate sing gi lainanaba ahan bagi oina yumsani 44 EITV local da sabagi thabak hokri Sekmai kendra gi manung da lairiba Assam Rifle sing loktok tuna State Force sing matik sana thamnanaba hotnaragani haibagi thajaba MLA Haikam Dingona miyam da pikre Prime Minister Narendra Modi Union Home Minister Amit Shah amadi Assam Rifles ki EPG Singh mai thakre loinana Nepal ki Prime Minister gi loina bi chita dahal ngasi laikhidre mapung oi pau lobirasi Manipur da thokli batang du leita do film asina maram oiraga mayum makai mai thadok pikrabo badagi lanjanarak tuna tongan ton mafam singda hangliba relief camp singda changjapam loduna lairiba sing mausagi punsida hanjalakpa ngamnanaba lengak na yum sing sabagi thabak paikhat pa oina Manipur lengak ki Chief Minister Nongthomam Biren gi lamjing makhara Thawal amasung Kaksing district ki oina ahan bagi oina yum chani sabagi thabak 44 ITB local da saba hokre Imphal gi Thangal Kaithel da leiba MS Variety Trades Company kauba amana work agency oiduna saba horiba yum singi phibam ngasi Kaksing SC MLA Mayanglambam Ramesorna luchingba DC Thawal A Subhas DC Kaksing Sumorje Chalam SP Kaksing TH Bikramjit amasung SP Thawal Sajitananda Soyam yawba team amana chatun yangchinkre Yangching Kokchat aduda MLA Ramesorna Khongdolakpada Manipur da thokliba laibak tiba irang asina maram oirga miroi kya lanjanaduna mapam kayada hangliba relief camp singda changjapam loduna leiri asigumlaba miroi kaya asi leinanabagidamak Manipur lengakna paikhatpa thabak thoramgi manungsanna lanjanar khrabasinggi yum sabgi thabak asi pakhatpa hore lanjanar lagbasinggi laifam piba horgani Thawal amadi Kaksing district ki oina prefabricated oina sagadaba yum asi ahan bagi oina yum chani saba hore numitraman ni dagi kunni fawda saba lochinduna leiba yanar bagi thabak sing lokhat pa hore mapam asida mathau taba electricity amasung water supply gi oina su thabak sing lokhat number Chief Minister ga tanaduna athubada thabak oina onthok nanaba honari Kaksing amasung Thawal district ki oina apunba yum chatruk yankhai dagi na chatret rom mathau tabani adubu ahan bagi oina yum chani asi hek saba loibaga yum chani ama su athubada mafam asimaktada sagani mafam asi yamna mafam saba amasung leibada yamna khudong sagada mafam ama oibana lengakna khanlaga mafam asida yum sing asi sabani yum sing asi hek saba loibaga lanjanak labasing mafam asida tangdu leitana leihanduna mahusagi punsida hanjilakpa ngamnabasu lengakna hotnari hainasu phungdoki numit tarani gi manungda hairiba masigi temporary koi housing complex asi loisinna ba koi kanna honari aduga hairiba mafam asi loisilakpa matamda mafam asida leigadoriba koi imai ben sing Silinau sing atay atopa constituency serok sugnu amadi napat amadi atopa mafam sing dagi live sing si koi gi normal life ama hingba ngamnabagi damata asi Moreda Commando oina hauzik mathau tawduna leiriba Commando Person Robinson amadi Bulu kowa makhoi ani civil dress ta Moregi Nepali Vasti mayad leiba pharmacy amada hidak leinanaba ngasi pung 3 makhairom taba adwaida chatlubada kuki military chingnaba singna makhoi anibu lepnanaba hairaki hari Commando Personnel ani adu mafam adudagi konglei thuna chenthoraki maduda militant sing aduna nomai round ani ahum kaplaki hari selakpa aduda Commando Personnel Bulu kowa adu auto rickshaw da thangjinduna makokta kharasoki hari makhoi ani nomoina kapsulakle haibagi pau tabadagi ahenba police commando sing
थोक्तुना कुकी मिलिटेंट्स अदुई खोंगुल लीनरब होनकी ओरकलिब फिल्म अदुदा इरांग चौथुरप याई हाइब चिंगनबदगी असम राइफल्स अमसुंग सीआरपीएफ अमदी बीएसएफ की अपुनब टीमना कमांडो सिंह अदु मखोई कैंपदगी थोंदना थमकी हारी बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम लौबा चही सिगी हाई स्कूल लिविंग सर्टिफिकेट एग्जामिनेशन दा माई पालक्रबा एमएमएस जेनिस एकेडमी कक्सिंग खुनाई लेकाई रेंगबन रोड की महिरोई तरानी थुब तराम ओपग लोयना पुनिंग थवतख्रे ngasi स्कूल असिदा पांगथोकपा महिरोई सिंग ओपग लोयना पुनिंग थवतपगी थोरमदुदा स्कूल मैनेजमेंट कमिटी के एडवाइजर सिंह एंड बिरमंगोल अमदी केएसएस मंगी कमिटी असगी President and Amuyama, Vice President and Chandramani School Principal and Radhamani President Member Sing Oina Dice the Funky. Panbaya Badi School Asi English Singani Kunda Bosem the Affiliated Tauraba Matung Ahanba Beski Oina Handak Sahigi HSLC examination the Mahiro Tranik Toy Kaktamot Sarukyaki Maduda Haiba Mahiro Trani Toy Mak Pass Toki Mahiro Trani Toy Asimanung the Tarukna First Division the Duga Taruk Amana Second Division the Mai Palakibani. The Manipur State Cooperative Bank Limited Kangpokpi branch ki potchai huran kre hai nangasi MSCB Kangpokpi branch ki deputy manager ngoni dobai na thorok pachor aman hairi cherol aduna bank asi megi tang ahum dagi July gi tang tara fawa state asi orak liba film asina maram oiduna thong hangdana lerakibani ngasi upung tarama toy makai tarakpa aduaida deputy manager masaga staff aniga loina customers sing the banking service pinanaba thong hanglubada bank ki potchai sing huran kiba adu thengnakibani bank asidagi huran kiba potchai sing adu di computer set taruk Canon printer ama CCTV camera hard drive amani sel thampam case ball chu thugairam ki adu case di head office ki advice pirak kibadagi thamkidabana sel di pukidre haina cherol duna makhatana hari Thawal Kendra ki MLA okram Ibo begi mejang makada Ningombam Idol Youth Club Thawal Ningombam sinduna athoba singda kathok laba I haiba hiramda I dan tawbugi tharom amangasi Thawal Ningombam da pangthokre I dan tawba aduda khabo kendri MLA okram Surya Kumar Singh yauna nupa nupi punna miyoi kuntrana I dan tawki I dan tawba aduga mari leinana MLA o Surya Kumar na hai Lamdam asida thokliba achauba irang asi numit humpuni pani surok laba fawa santi hanjalakpa ngamdana leiri lamdam asibu amadi hawalakliba icha isu singbu karida soikhidage haina ahing yarektuna sangliba amadi lamdam asigi mareba punung sijana volunteer oina thorokliba naharol singna amatta oina lamdam asida santi hanjil halakna ba hotna bidrabadi ate upai amatta leiroi lamdam asigi Tapaki Ima Iben Singh Amadi Tribal gi Ima Iben Singh na isa isu singbu nawyok na confident lamdam asida amukta di santi hanjan birakna naba honamina si haina MLA o Surya Kumar na miyam da appeal torli Chief Minister N Biren ga tanaraga athuma tam da sekmai kendra gi manung da leiriba Assam Rifles loktok tuna State Force matik jana thamna ba honaraga ni haina thajaba sekmai kendra gi MLA haikam dingona thajaba pikre Sekmai Kendra gi manung chanba Kadangban Community Hall da Kendra asi MLA su oriba Social Welfare Minister ga khul asigi Maira Paibi Club amadi seso single loina hojik thokli bakanglup ki irang asigi matang da khanana nabagi mifum amada ngarang pongdokpa pangthokpa duda miyamgi maikaidagi Minister Dingboda pukhalaki wafamgi pokum oina mahakna pongdokibani mahakna makhata na hai Leibak asigi luraba tatpam asida ikoi masel rajniti gi khenaba thamdana amato ina punsinsi mahaki oina su leibak ki damak angamba thakta mangzu thana honagani Imphal West thokliba irang ayamba sekmai kendra manung san ba maramna hojik leiriba state force asidagi ahenba state force thamdana ba honagani toinana kendra asigi manung da leiriba low ubayabam fam singda atuma tamda low unana widamak state force personnel sing thawrang tawduna leiri haki halse akoi gi sate gi su government sate gi su siang gi sate gi su amit sahada central government ta home minister takna hanya ka na koi mana koi paodam jai adi maku sana khalsi magi matam sana ya pasina manam marka da adi mo koi si het doktu ki mo tamda Humdramari Suba Ban Mahotsav Thauramga Mari Leinana Thawal Forest Division gi mejang makada iramdam Manipur na sinduna tar lak suba oina khambo awang lekai da leiba kaba lampaki akoi bada usar thabagi thorom pangthokri
हाइरिबा थोरम असिदा DFO थवाल की टीम अमदी MLYDA की volunteer सिंह ना सरुक यादुना मखल किया की उसार सिंह थाकी हनकी उसार थाबगी थोरम असिदा तोंगान तोंगान बा माइकेदगी मेय किया न मतेंग पांगबगा लोइनना नमित हुमनी चथरकबा उसार थाबगी कैंपेन असिदा निथौजम देवेन ना मियामगी चाकलेन सिनखी लोइनना उसार थाबगी थोरम असि मखा चथरकबा ओइना था असिगी तार तुक्ता थवाल निंगोबम बाकी अकोइबदा तरा नेपाल रक सुबा ओइना उसार क्यामरम सु थागनी हाइना इरमदम मणिपुर की माइकेदगी फोंगदरोली मणिपुर में अहुमदगी हौदुना थोकलिबा कांगलुप की इरांग असिदा प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाहना खंगसिन उसनदना तुमिन लैसिलिबा अमदी असम राइफल्स ना कुकी मिलिटेंट्स सिंगी मतेंग पांगलगा मैतै फुरुकी मियाम द ओनसिलिबा असि यानिंगदबा फोंगदोक्तुना चा योनबदा सिनबा केटली अमदी डिस्पो ग्लास पाइबा नरेंद्र मोदी की इफिजी ड्रग पैकेट पाइबा अमित शाह अमदी कुकी लालहोब सिंगदा मतेंग पांगलिबा असम राइफल्स की इफिजी मै थाख्रे ngasi नारायणथोंग लाइसम लैरक नुपी सिंगी चौखट थौदांग लुपना सिंदुना लुप असगी संगलेंदा बियामगी ओइबा वखत विफम पांगथोकलबा मतुंगदा इफिजी अहुम असि मै थाखिबा लोइना नरेंद्र मोदी मुर्दाबाद अमित शाह मुर्दाबाद गो बैक असम राइफल्स आइबा खोलाउ सिंह सु लाउखी इरमसिगा मै लेना लुप असगी सेक्रेटरी राजकुमारी संध्या रानी ना हाय लेंगाक असिदगी तोखाई तारगे हाइना डिमांड तालिबा कुकी मिलिटेंट कुकी एमएलए तरा अदुदी लेबा की दायित्व लौद्रबा महामगुम्बनी मरम असिना लेमहौरिबा एमएलए यांखैना सबचाब दायित्व लौरगा अथुबा मतमदा असेंबली फंबियु हाइना फोंदोरकी अखोइना नहांगै सिंगनादुना लेबा फोंदोकपदि ngamjadaba nupi oibanina khulai su paiba yadabane adubu mangonda halibase kanana halibano kanana makhoja kanamba lalholup natraga kanana haiban tawribano haibase akoina yengjaba matamda Myanmar dagi changakpa kuki lalhol lup singjigi maikai da makoina lepaga subol ji asam rifles na kapaga hatbane haibase mayek nana akoina khangjare अमरोमदा मतम अमदा मणिपुर की चीफ मिनिस्टर एन बिरेन ना बीटी पार्क ता सिंजंग पाइदन वसकिबा अदु हौजिक सिंजंग मया कदाइदा चक्रे मियामना मरमदम मरैकाई कन्ननबा चोंथोकलिबा असुंबा चोंथोपिरो हाइना ngasi नॉर्थों खुलेम लेकाई नुपि सिंग अपुंबो लुपना सिंदुना खुलेम लेकाई सतकिबो करपमदा खोंजिंगलो एमना फोंदोख्रे महान मखाताना हाई हौजिक लमदम असिगी यामना लुरबा तंजा असिदा लुसिंगबा सिंगना लोतुना अमदी तुमदुना लेबगी मोंगदा लैरिबा असि तौबिरनु लमदम असिबो कन्ननबा होनबदा मियामना लौरिबा थौदांग असिगा चप मानबा लुचिंग बसिंगसु लोबियु असम राइफल्स ना कुकी मिलिटेंट्स सिंगी माइकै द लेप्तुना माइटै द ओनसिलगा नोमै काबलक लिब्रा हाइबगी चिंगनबा कया लेरंबा अदु थासिगी तरादा कदांगबनगी थौदोक द लेखिद्रबा सुबोल की हक्चांग द पालम लेबा नोमै मरु असिना असम राइफल्स ना कापनी हाइबदु मयक सेंगले हाइनसु फोंदोखि ngasi संगसिनखिबा खोंजंग अदुदा मणिपुर दगी असम राइफल्स लोकथोउ लुसिंगबा सिंग मेकअप थोकलो कुकी मिलिटेंट्स सिंग गिसु हंदोक कदबनी हाइब्र सिंग बखोलाउ कया लाउखिबा लोइनाना इंडिया के प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह अमदी असम राइफल्स की इपीजी सिंग मै थाखि थोंग असि लेप्तर चथरप मरमना अखोई मामा ओइबिसिंग असि तुमिना लेथोंगरोय अखोई गी खांग मंगम पांगल लसलकना अखोई मखोई गी मथक्ता सामने पलसे लौथोक्तिबा हवा कोफम महोंगना अखोई लांजंग क्या चंगसिनगनी गेलहौ मैदगी हौना सामने खन्ना ओत्रद लाखिबनी मखोई गी मायोक्ता अखोई गी इमा इवेंट क्याना अखोइना थोंजंग चंगसन मखोइबो मायोक्ता अखोई लेखिबनी ngasi जुल हन्म लेतना लेखिबनी मे अहुमदगी होना ngasi फाव लेप्तना कुकी मिलिटेंट्स सिंगना मैतै खुन सिंगदा नोमै कापसिनबा युमै थाबना सिंगबा थौंग क्या चथरकपदगी तोहान तोहान मफम सिंगदगी रांजनरतुना हौजौजिक माय इम्फाल चरोइपुंग द लैबा UFO मिडल साउथ हेड क्वार्टर द हांगलिबा रिलीफ कैंप द संजफम लौदुना लैरिबा इनमेट सिंगदा इपानात इपुनात इकल से कंगलैपाकी प्रेसिडेंट एलांगबम सेमजाइना फोंदोरपदा हौजिकी मतम असे यामना किनियाय ओरे अदबु अखोई इरेचा सिंगसु कंदब यादे हाइदुना लुप असिना लान चतुना मायोकनबा नत्रबसु रिलीफ कैंप द लैरिबा सिंगदा मतेंग असि पांगबा लाक्चबनी हाइकी कंगलैपाक असि लैरिबा इरेचा सिंग खम थेंगना वारे अदुना अखोई खुरिमक सलाई तरेट की मचानी खन्ना सलाई तरेट पु पोकपिरंबा इपा इपु सिंग अदुना चटलंबा लिकलमदा चटमिनदुना लांथेंगमिनबदा चटलगदी सोइदना माइपाकनी मरम अदुना अखोइगी इपानात इपुनात की लिकलम असि कन्मिनसी हाइखी
लेबिरिबा इरिसा खुदिमंगना अखोई अमत पुनसिनदुना वाखल लिसिन मानना वाखल अमत पुनिनरगा आइगी इपाना चलम्बा इपुना चलम्बा लिगलमसिदा चुमना चलगा आइगी थमोनुंगा आइगी इशोरदु आइगी सलायसु खुमजरगने लान थेंनबा सप्प मतमदा सोदना माय पाकनी हाइबसे इसमाइना थमजरी CM Singera Siloira Hojik Laiba Lengak Asidagi Hena Sakti Laiba Lengak Amagi Mathau Tare Center Gi Yaka Yangun Laiba Yaraktre Haina National Federation of Indian Women the Appellate over All Manipur Nupi Maroki Secretary L Sumati Balana Ngasi Irawat Bhavan the Pangtok Papau Pumoda Pundokre Makatana Hai National Federation of Indian Women's Gi Mute Karana Lamdam Asida Lak Libab Adu Irang Asige Awa Anataraba Miam Mapung oina nupi angang singda support utnabani makoina sing amasung tamda leiriba relief camp singda chattuna miyam udhaki makoina leiring charakta Manipur chief minister na resign tawgani haina lauthokpa aduga mi tinba yadaba mafamda mi lising kaya tinduna khongjang changchin khiba adu dramani haiba oirambasu yai masi hairu ru bagidamak chief minister na makoigi mathakta FIR paliba si khudakta handokadawni karisu nataba wapam asida FIR palaga Manipur gi apun bagi saktam thugaina na ba honariba lengak sasan asida yauramba MLA tarada ngasi fawba wahai amata haiba ngamdriba asi karigino MLA tara adu hana disqualified to amadi makoigi mathakta oin FIR palu hainasu phongdoki sumati balana makhata aduna hai lamdam asigi Miyam ut olaga tumkiba amadi ekhoigi leibak asina miyansa singda pithokiba asi Bharat lengaki polisira Prime Minister tumina leithokliba asi Manipur asi India gi manung chandre haibra karigumba chandre hairgadi miyam na oina lan asi thenhajar ge haibna singba mafam kaya su phundoki Assembly da hena mapangan kan ba adugumlaba sarkar amale nabo hona biro pangan kan ba sarkar amale tragadi ngasigi solution pura pangamoy hanariba khanariba ani se mayai de lepakanda nakoi khanaba tu haiba ngamba adu sarkar am hoge koi darkar hoy madu ngammoi haragadi sarkar se sengna miyam da haibiro thok mok tawdana leibagi matam mado hojik natre hoge koina thengnariba se misi minani mikap mirau thorni aduna asigumloba pibam se kanbanga moi dobo oiragadi akoi praja miyam da sinabiro haiba se ngasigi asigumloba Akoi ijasing tawjari basida all Manipur nupi maruki maitai dagi maruina thamjani base asigu Lamphil Supermarket Manakta Leiba Aesthetic Hilamgi founder Dr. Florence Hawamna Lusingba Kangu Amana ngasi Wangjing Kodompopi Sports Complex da hangba Relief Center amasung IRE Wangjing da hangliba Relief Students Residential Camp da hidak langtak medicine item sanitary pad amadi chana thangana polam sing mateng pangkre IRE school da hangliba Relief Mahairoi Singh adugi damakta founder Dr. Florence na se kolom amadi chana thangana polam sing mateng pangki mateng pang adu da Dr. Florence na hai handak thokliba purup anigi laibak thiba ungkhatna ba asina maram oirga awaba tabadagi Lanjana duna lairiba isil inaw ise ima ipa ibok sahid nauriba angang mayam asi awabada kharada oirabasu mateng pangba oina ngasigi tengbang asi pijabani Manipur lengakna su athuma tamda irang asi warusan ama purakna naba honabiu haiki Lingmabam Bino Devi Foundation Wangjing Khodamba Haitu Pokpi Thawal District na Mamang dagi hauna miyam da mateng pangduna lakpagi makha satharak po oina ngasisu Thawal District amasung Kaching District ki tuan ba Relief Center ahom da polam kaya marum mateng pangkre ngasi mateng pangkiba Relief Center sing adudi Thawal District ki oina Wagning Kodompopi Sports Complex Relief Center amasung Lamding Higher Secondary School da hangliba Relief Center da aduga Kaching District ki oina Wawai Higher Secondary School da hangliba Relief Center dani mateng pang aduga mari leinana Likmabam Bino Devi Foundation gi Director Likmabam Ibom Sana Hai Aikoi Apokpi Imagi Mingda Hangdoksaba Foundation Asina Hanadagi Hauna Awana Taraba Singda Angamba Mateng Pangduna Lakli Handak Myanmar Amadi Mizoram Dagi Ain Kanya Santlakpa Narco Terrorist Singna Satrakpa Mihat Mipun Yung Kai Mai Tawagi Thogdokta Lanjana Padagi Relief Camp ta leiba awab taraba miyam da khardang oirabu sumateng oinanaba ngasigi tengbang asi pijabani haiki
Mahak High Foundation asina relief center singda leiba chahi traipan gi mathaki miyoi singda skill development gi oiba training piraga masagi senthok lambi semjaba ngamnana basu hotnari loinana mahiroi singda mahai masing tambibasu haunarba hotnari makhatana foundation gi makhada leiba school singda relief center gi mahiroi sing mahai tawanarabsu hotnari haki Thokliba kangluki irang asida Chuchampur yauna tonga tonga mpham kayadagi lanjanraktuna relief camp singda leiriba inmate singda nongmata fawba chief minister and birena laktuna yengchin bidaba haibasi yamna laibak thibani haina kwakta circle office da inmate sing leinarba leingakna hotnariba asi aikoi leiba sungam loya haina ningthokongda leiba Mangolman B College da hangliba relief camp ta leiriba inmate singna penda phongthokli Mangolwan ngan B College gi relief camp ta leiriba Chuchampur dagi lanjalakpi nupi amana phongdorokpada chief minister and birena relief camp ta nongwata lakpi duna kari kamdori haina hangbidaba asi karigino government na kwakta da leiriba agriculture office ta inmate sing leinanaba thorang toriba asi aikoi leibangam loi Chuchampur dagi thawai hingnanaba chelakpa aikoi si kwakta da lehelaga pulap hat ke honaribra kwakta gi agriculture office manak tudani bomb fit tawba amadi mioi ama nomoina kaptuna hat khibagi thodok laikhrabani aikhoibu lehan bige hairabadi aikhoigi hanagi mapam Chuchampur da yum khudakta sarga lehan biu aikhoigi yum sing adudi football ground on khrabani aikhoibu yumda hanjin hanba ngamloi hairagadi tha ama ani si manungda aikhoigi safety oiba mapam amada lehan biu natragadi aikoi kwakta da leiba sunga ngamloi haiki mahakna makhatana hai aikoi relief camp ta leiba yamna wasilakle maram aduna leingakna aikhoigi safety oiba jaga ama pibiu hauji government relief camp singda pocket money oinanaba lupa 300 dagina listing pibana kayam kuina chana doino haikibaga loinana athuwa matamda leingakna aikhoigi safety oiba jaga ama pibiduna lehan biu haina inmate aduna makhatana phongdoraki kokta mafam sida aikoi se punama asigi yum sadana laibire khotpire haidana loina haibire Chuchampur da tawriba thodok sigi chap manana aikoi se amu aduda sihogdare hairaga kokta sida leiraga pulap hat kena hairibra ba nahan tasu nongmai kaptana bomb fit tawgrido adugi agriculture gi manak tu daneba hojik akoi mayamna leirena khalone mi akoina leirena khalo gari amada bomb fit tawraga thambirena khalo adugi duda pangado se kanano sokado se kanano ba siem biren natraba adi taragadi athuma matamda akoina haijaning badi akoi di adugi hojike kokta haiba mafam sida leiba sungam ngamoi noina lehen bige hairagadi akoi hanegi yum Chuchampur da khudakta sabiyo Bishnupur district in Tokongda leiba Mangolwan B College da hangliba relief camp ta leiba investing da MG Narega gi makhada akhanaba job card sing asi relief camp asida Manipur lengaki rural development and panchayat raj gi minister Yungnam Khamsana laktuna yantokre inmet yankhai panda job card sing yantokpa aduda works and yas minister Govindas Konthokjam RD and PR gi District Program Coordinator Laisram Manikanta Joint Secretary RDN PR Ngangbam Robin Video Bishnupur Loitongbam Risikanta Su Taruk Yaki Taranga Mari Lainana Mr. Khamsan Hai Relief Camp Tahang Liba Imung Amagi Mi Mamamda Job Card Asi Pijabani Relief Camp Asigi Manak Nakpada Leiba Mapam Singda Job Card Kitabak Asi Suduna Kusumal Karada Orbasu Pangnadaba Sinjabani Aduga Loinana Government asina housing scheme gi makhada yum leitaba khudingmak yum sananaba hotnaragani haikiba loinana leibak asida athuma tamda santi puraknanabasu hotnari masida miyam sumateng pangbiu haiki Mr. Govindas na hai chawkatpa ama haibasi santi leiraba matam khaktada chawkatkani santi puraknanaba hotnabada aikoi punna saruk yaminasi Manipur Sarkar amadi Bharat Sarkar na tangdu laitaba lamdam ama oinanaba honari haikibaga loinana RDN PR gi maikaidagi job card PB bagidabak Mr. Khamsan bu thagatpa phongdokli hainasu phongdokhi Manipur da hojik kangluk ani gi barak thokli irang sidal lamdam sigi mipum khuding nga toknga gi pau thengnabada asengba sumbadu
खंगदोक्त्रिबा फावो अफम मता संदोक पिदनबा सगांग विलेज अथॉरिटी की माइकेदगी अपील तोरकली सगांग विलेज के चीफ इमी सर्टोन थादोरप चिरोर अमन हाई हौजिक थोकलिबा इरांग असिना लमदम असिगी मियाम प्रजा सिंह यामना वानरे मसिद नतना मियोय क्या ममल यामलब पुंसी सुमहले मसिगिदमक थमोय शोकना नुवाइतब फोंदोरकली लोइनना असिगुमलबा लाइबक थिबा थौदोक असि अथुमतमदा लोइसन किदुना मौसागी पुंसीदा हजलकबा ओइरसनो हाइना मपुगी मफमदा थौनिजरी इरांग मनुंग हौखिबा थादा कोमरेम यूनियन अमदी कोम यूनियन मणिपुरना कोम हाइबा माइनॉरिटी प्रूफ सीडी न्यूट्रल ओइना लैरकपनी लैसु लखिगनी हाइनसु सेरोलसिना मखा तरकली था सिगी तरुक्त लिलोंग हाउरीबी कॉलेज द महरोइसिंग कॉलेज असिगी प्रिंसिपल द खुथावा अमदी कॉलेज की याम लव लंतुम मांगतान खिबगी थोंग अदु लाइबक थिबनी माइनॉरिटी मुस्लिम सिंगी अमत ngairaba कॉलेज असिदा असिगुम लबा लाइबक थिबा थोंग असिना महरोइसिंग एकेडमिक एटमॉस्फियर दा अकाइबा पिबुट नतना महरोइसिंग ना कॉलेज असिदा तमनिंगबगी अपांबा मांगलकपा याबना कॉलेज असी मुतखिगद्रा हाइबगी अकीबा यावी मरम असिना असिगुम थौदोक असि मतुंग तारकबदा थोक्तननबा मरि लेनबसिंगी पुनिंग चिंचिलगली अमदे थौदोक असिगी अचुम अरान थिदोक्तुना मरालगी मतुंग इन्ना चैराक पीगदबनी हाइना मुस्लिम स्टूडेंट्स डेवलपमेंट ऑर्गेनाइजेशन की प्रेसिडेंट थोरकप चिरोल अमना फोंदोरकली नेपाल की प्राइम मिनिस्टर पुष्पकमल दहल प्रचंड की लोइनबी सीता दहल ngasi ayuk pung 9:19 ताबद लैखिद्रे पार्किंसन लैनाना नाबदगी नॉर्विक इंटरनेशनल हॉस्पिटल लायंगदुना लेरकिबनी चही हुंपुर सुख्रबी सीता दहल मायुष सेंटर पार्टी की एडवाइजर ओरमखी माकी थवा यावद्रब हक्चांग पुष्पपति आयाघाट क्रिमेटोरियम दा नुंथिल पुंग अनि ताबदा अरोय मथौ मंगम पांथोखरे पार्टी ऑफिस दा condolence meeting amasu pangtoki prime minister prasanna party की फिराल सीता दहल की हक्सांग कुपकी मिनट अमत मिनट लैदुना ओ फोंदोकी थोरम अदुदा मायुष सेंटर सीनियर वाइस चेयरपर्सन नारायण काजी श्रेष्ठ हानगी वाइस प्रेसिडेंट नंद बहादुर पुन सीपीएन लीडर अमसुंग हानगी पीएम झलनाथ खनाल हानगी स्पीकर अग्नि प्रसाद सबकोटा काउंसिल ऑफ मिनिस्टर की हानगी चेयरपर्सन किलराज पैगमी अमसुंग चाइना की नेपाल द एम्बेसडर ओइरिबा चेन सोंगनसु लैखिद्रबिगी मफम द इकाई खुमनबो उतखि सीता दहल लैखिदबदा प्राइम मिनिस्टर नरेंद्र मोदी नसु अवाब फोंदोखरे अरोइबदा मरोपो मोहन्ना चीफ मिनिस्टर एन बिरेन की लमजिंग मखादा थौबाल अमसुंग कक्सिंग डिस्ट्रिक्ट की ओइना रिलीफ कैंप सिंग द लैरिबा इनमेट सिंग की लैननबा अहानबगी ओइना युमसनी 44 EITV लोकल दा साबगी थबक हौक्रे सेगमाइ केंद्र की मनुंग द लैरिबा असम राइफल सिंग लोकथोक्तुना स्टेट फोर्स सिंग मतिक चाना थमननबा होटनरगनी हाइबगी थाजबा MLA हैखाम दिंगोना मियाम द पिखरे प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह मदि असम राइफल्स की EPG सिंह मई थाखरे लोइनना नेपाल की प्राइम मिनिस्टर की लोइनबी सीता दहल ngasi लैखिद्रे ngasi की दमकता दि पाउदम पिजबा मता सॉल्यूशन जरे मेजंग ताबिरबा ख्वाइ पुनापु अमुक हन्ना खुरुमजरी